यूनाको स्कूल सिंधना थासी की कुंतरेतगी नुमित मरीनी चुबना चथरखिबा विंटर एक्टिविटी कैम्प लोइसिनबगी थौरम से यूनाको स्कूल खोंगमन की कैंपस पांगथोखरे थौरम अदुदा कैम्प अस्त सरुक यारखिबा अंगांगसिंगदसु सर्टिफिकेट सिंग खुसिनगे फ्री विंटर एक्टिविटी कैम्प मनुंग अदुदा सोशल स्किल स्टोरी टेलिंग vocabulary skills fine motor skills na chingba kaya chahi nauriba mahiroi singda takpi tambikhe kem asi pangthokpa ka mari leina saruk yaba lakhiba mahiroi singi mama mapa singnaso asiguma thorang ama UNACO school na paikhalakpa gidamak apenba phongdokhe ahangba matam oina leiringai manungda chahi nauriba mahiroi singbu nungaiba mong amada takpi tambiduna makhoi gi wakhal losing pibada mating kaya oheli haina phongdokhe Testing or painting or like some skill developing activities ka to bi sisu yam nungai duga moina tawri basida ika se grai bhokwa hosiki wa stage la ma ka kai to ngam dori dagi kari ma na khunjarage first and foremost thing aina moida hamse halaga na nungai bra na hange I would ask that how was the class or how was the activity nungai and he is happy about it for myself but others give the same adu erong ngin khunjai